Hilski Vice President Oza Imo Dagi Akoi Karigumba Akoi Maki Pat ka mari leinana Karigumba khara sum khangminaje Oza Maki Pat che akoina yamna maru oiba kubam amani life amani na launari se masi gi maramdo Oza samlapa Karigumba khara dang khangjening bhai tare मसी कोई के मेरोल दा अनसिंग का बीबा इमतुंगी ना कोई लाई हराव दा कोई यावल बा तंखु सरम पखंग बा इन खंगरी बा बिदो सी नखम मसी या तो गले नि का बीबा अदुना मरम हो जा कोइना जि की पासी यम मरु लाई खम मने थाजन ना कोई मरम ना आदि बिदो मसी जब तो मिली मुझे कोई मक्की पात योंग ना बनी चली जे अदो मक्की पात की मतिक में आई जे याम सौ भाई तेरे को नसी कोई अशोक वाना अशोक सोंग अब को याम ना कुदुंग थिनिंग आई मफम याम जे मसी करी सु कोई नासुंग न ngasi मक्की पात योंग ना भाई तेरे को चले बने अदो मसी मफम जी योरकांदा कोई वारंबा अदुदगी पुमजे को कनी न खन भाई तारे को मैं अदो मफम से यौनना चटपगी लंबी से मतेक मतेक सुम नमकेबको हयेंग करीगुंबा इफ लाप तारगसु अगी वीडियो से येंगा हाइतारे अदुम चटप यानबो मोंग नमके अदो येंमिनासिको मथंग ददी इसेगी मानबी खरा जो होगे कायने खंदब्रो लेकाय द फमगा सम वारी सानाबदा हाय द खंदब्राबा मोय सोंग जसे याम नुंगाय चलुसी इमानबी अहु मरी हाय मथंग ददी पूरा लाके कायनेगा आयु इबुंगी मजा हंता मोय अनि पोरके तबने होय स्पोर्ट थोरी सिंगदा तुसनबदा मगोंग थोपुदै लेहवने ओय आइना बुचलदी आइगी चत्तबा आंगांगै अदगी इमानबी जिंग अदम पूरा लाकनी बा इतुंदली सुला लाओ याम नुंगाय जे इसे मथंग कबु चकदबा खोटकदबा मयाम अमा लेदी न ताकपीबको सिंग किलगी मोय ऑफिशियल कांगुना अदो इसे मथंग दजु पुन्ना दम चमिनसिको चमिनसे हंता की सिजु इचा नुपा लांगनै सिने होय होय इसे इतुंदा लाओ पुलप लाकनी याम नुंगाय जे इसे थौना फबी इसे ने जाय फरे भाई नुसिक लेदीबा मफम जे कदाय माले येंगो से सिनि अखोइना मकी पाट याम ngakpa ma हायगदी अखोइगी चिंग याम वांगा मथासि काखल मतमदा मतुंगदा अखोइ स्माइन दो पाट अमा थेनबजे अखोइदि याम नुंगाइबा मा फाव बाय तारे को मकी पाटा अखोइगी हैरांग लेरांग को मैरा कन्ननबगी दमकता अखोइ लाकमिनरिबा अखोइगी लोइसिंग कोई थोंनी दूरी मैम यंगियो आदि लेरे
ꯁꯤ ꯍꯥꯏꯗꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯅ ꯑꯩꯈꯣꯏ ꯏꯕꯨꯙꯧꯗ ꯊꯧꯅꯤꯖꯗꯣꯔꯤ ꯊꯧꯅꯤꯖꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯨꯛꯇꯪ ꯅꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯇꯌꯥꯝꯕ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯤ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯩꯈꯣꯏ ꯅꯤꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯔꯁꯤꯀꯣ ꯈꯩꯒꯤ ꯑꯔꯣꯏꯕꯗ ꯌꯨ ꯐꯠꯇꯕ ꯌꯦꯜꯂꯛꯄ ꯅꯄꯥꯔꯤ ꯅꯃꯣꯡ ꯀꯌꯥ ꯍꯦꯟꯅ ꯌꯥꯅꯤꯡꯗꯦꯗꯣ ꯈꯥꯅ ꯆꯥꯎꯕꯅ ꯋꯥꯡꯄꯨꯔꯦꯟ 이와이 ꯆꯥ ꯈꯅꯨꯡ ꯁꯋꯥ ꯌꯥꯡꯗꯧ ꯃꯌꯥ ꯀꯕꯥ ꯀꯥꯗꯅ ꯂꯩꯕ ꯀꯌꯦꯟꯒꯤ ꯁꯌꯥꯅꯨꯡꯗꯨꯗ ꯗꯕ ꯂꯥꯏꯌꯦꯜꯂꯛꯄꯗ ꯄꯨꯝꯅꯃꯛꯄꯨ ꯌꯥꯅꯨꯡꯗꯨꯗ ꯍꯣꯏ ꯂꯥꯎ ꯂꯥꯎꯅꯃꯛꯇꯕꯨ ꯍꯣꯏꯖꯤꯟꯕꯤ ꯍꯥꯏꯔꯒ ꯗꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯈꯜꯂꯗꯅ ꯆꯤꯡꯎꯕꯅ ꯉꯥꯛꯊꯣꯛꯅ ꯉꯥꯛꯄꯤꯌꯨ ꯆꯤꯡꯎꯕꯅ ꯀꯟꯊꯣꯛꯅ ꯀꯟꯕꯤꯌꯨ ꯆꯤꯡꯎ 이봉호 ꯂꯥꯏꯅꯤꯡꯊꯧ ꯅꯄꯥꯏ ꯅꯃꯨꯡ ꯀꯌꯥꯒꯤ ꯆꯤꯡꯃꯤ 이ꯆꯦ 이나ꯎ ꯀꯌꯥꯁꯨ ꯈꯨꯟꯗꯥꯗꯅ ꯂꯩꯕ ꯃꯔꯝꯈꯩꯁꯤꯗ ꯆꯥꯍꯣꯡꯕ ꯉꯥꯍꯣꯡꯕ ꯄꯨꯀꯩ ꯂꯪꯒꯩ ꯊꯟꯕꯃꯛꯇ ꯂꯥꯏꯅꯤꯡꯊꯧ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯆꯥꯍꯣꯡꯕ ꯉꯥꯍꯣꯡꯕ ꯆꯤꯡꯅꯕꯤꯔꯝꯃꯨ ꯁꯅꯥꯒꯤ ꯁꯉꯥꯏ ꯁꯥꯕ ꯉꯝꯗꯕꯁꯨ ꯁꯅꯥꯒꯤ ꯁꯉꯥꯏ ꯁꯥꯕ ꯉꯝꯕꯃꯛꯇꯕꯨ ꯄꯤꯅꯕꯤꯔꯝꯃꯨꯗꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯒꯤ ꯁꯉꯥꯏ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯁꯨ ꯑꯁꯨ ꯅꯦꯝꯅ ꯍꯟꯖꯔꯒꯦꯗꯣ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯍꯩ ꯍꯌꯥ ꯍꯧ 하는 꼴로이나봐 전통의 누라비 하는 꼴로이니도 다이방 말고 뭐 보고 이번에는 거리 가게 사이드와 짝기가 또 이다가 또 연애도 연기가 이제는 피나는 hun기가 와이 가른 짠기가 야로 야로 수건 더 치고는 다이방 뭐 보고 하는 비례 건 비례 하는 시고 나는 이제 그 미스는 거리는 몸이 그 이제 때까지 hun비어 하더나 번더 싱고는 기나 판도 그방는 상속 따라로나 납도 서라 야다 나 피시 공항세 슈타보고 번더 싱고는 기나 판도 통이 버려 이저거 번더 벌레만이는 호야 비례 하르가 호야 나라시 하더나 파리나 뭐 거기 티비에 통이 버려 이저리 호야 나라시 호야래 호야래 ꯑꯩꯈꯣꯏꯒꯤ ꯄꯤꯜꯁꯅ ꯁꯤꯟꯕ ꯑꯩꯈꯣꯏ ꯃꯀꯤ ꯄꯥꯠ ꯈꯣꯡꯆꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯟꯊꯨꯡꯐꯝ ꯃꯀꯤ ꯄꯥꯠ ꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯀꯤ ꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯅꯨꯔꯥꯍꯩ ꯊꯥꯔꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯗꯕ ꯑꯗꯨꯒꯨꯝꯕ ꯃꯃꯤ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯜꯂꯤꯕ ꯊꯧꯔꯝ ꯑꯁꯦ 오늘 남자네도 너컷나 막 홍도 어떻게 깔고 이 마키 파스다 거기 누라 하이 타람바제 마시 동안바 농교에바 그뭐 레이브라 ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯐꯖ ꯐꯖꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯍꯩ ꯂꯩ ꯀꯌꯥ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯛꯄ ꯄꯥꯝꯕꯤꯁꯤꯡ ꯇꯞꯅ ꯇꯞꯅ ꯃꯨꯁꯤꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯒꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯡꯅ ꯊꯣꯛꯑꯕ ꯄꯥꯝꯕꯤꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯅꯨꯔꯥ ꯍꯩ ꯍꯩꯔꯥꯡꯒꯣꯏ ꯑꯗꯒꯤ ꯃꯥꯌꯣꯛꯐꯥ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝꯁꯤꯡꯗ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯊꯥꯖꯔꯝꯃꯤ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯗꯨꯅ ꯍꯤꯡꯕꯤꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯔꯒ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯂꯕ ꯁꯥꯒꯣꯟꯅꯔꯛꯂꯕ ꯄꯥꯝꯕꯤꯁꯤꯡꯁꯤ ꯍꯤꯡꯍꯟꯅꯅꯕꯒꯤ ꯌꯣꯛꯈꯠꯅꯅꯕꯒꯤ ꯄꯥꯟꯗꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯔꯥ ꯍꯩꯁꯤ ꯊꯥꯖꯕ